Ngasi numidang wairam phongkhiba kangleipaki mairagi pau sedagi maruoiba pau khara khangatsaraga miyamda khudo tamjigei. Chief Minister Biren Pham thadokpagi Cherol Raj Bhawan chattuna Governor Ajay Kumar Balada pisinkhre. Kumsing lising aniga sumna kungani thoida naungna semkhiba BJP gi anisuba Manipur lengaki manungda chauna wakhalol tinaraktabana maram oiraga MLA amasu minister kaya kem tawduna lainarakpa amade lengaki luchingba simba center gi luchingba singda taknaduna lakhraba matung ngasi Chief Minister Biren Pham thadokre loinana Manipur governor ayaba pipaga loinana caretaker CM oina lainaba khanganki haide Chief Minister oibadagi toksarage haiba warol adu ngasi numida wairam Chief Minister masamakna Raj Bhawan chattuna Governor Ajay Kumar Balada khusinaki Pham thadokpagi Cherol aduda palleba wafamsingde Central Government na matam chana yengsinbiduna state asigi manungda paikhatliba chakot tharang amasung tonga projectsing Manipur miyamgi interest ngaktuna thamgani thajai Manipur gi territorial integrity amasung inakullaba state asigi puari ngaktuna thamgani thajai ngamkhai lana changsilakpasing thingbaga loinana ilege emergency thindokhinaba thausu paikhalakani thajai drug amasung narco terrorism gi thawa paikhalakpa free movement regime mapumphana ngaksenaba mechanism paikhapaga loinana biometric lawbagi thabak matam chana lakhalakani amade matamgi matung inna amasung thunu yang ngamkhai yengsingani haibagi thajaba thamle haide lengak manungda lairiba MLA minister singna makogi luchingba sinnanabagi dama center gi luchingba singda taksingkiba amasung kem tawba laiki Birena Pham thadokkaraba matung kanabu annabu luchingba uhelakadagi haiba adude chapchana khangba ngamdre Chief Minister gi Pham thadokpagi Cherol India gi President Draupadi Murmu da yaukhibaga loinana Manipur da animated suspension laire haina national news singda phongdongnarakhrei chadak asida lengak pairiba MLA amasung minister singna BJP gi makok thongba BJP amasung North East in charge Sami Patra yauna ngasi numidang mifam ama pangthoktuna lengaki luchingba khananaba thabak paikhatpa haukhre haide chadak asida national paper kayada phongdorakpagi matung inade hauzik Manipur da animated suspension thambaga loinana athuba matamda PR thamnaba central engangna thabak paikhatlagani hainasu phongdoknarakle press na phangba pawgi matung inna hauzik phawgi oinadi lengak luchingba khanba ngamdre paw asi semba phawbada MLA amasung minister singgi mifam pangthokli haide makha tarakpa pawda khungu jamba leikaida nauna sajilamba yumsing masak khangdaba miyoi singna mai thadoklamle Churachandpur district ki Maitai Laikai haina khangnaba mafam amada lairamba Maitai singkuki maitan singna yum mai thaduna tanthorakpadagi hangduna laihauraba mafam aduda kuki singna yum kaya sajinbagi thabak chatharakpada ngarang ahing masak khangdaba miyoi singna yum sing adu mai thadoklamle haide pawasin hai kuki singna yum sajinbagi thabak chathariba mafam ase Churachandpur khungu jamba Maitai Laikaidagi khajitang chatlaga laiba Salkai haina khangnaba khuga tural torabanga tainaba mafamsing aduda kuki singna yum nauna sajilakpani haide adubu yum sing adu ngarang ahing sakhangdaba miyoi singna mai tharambadagi tumna chakre haide makha tarakpa pawda mafam anida ngarang numidang khulngakpasing police na fakhre ngarang numidang pung 12 taba matamda lamlai police station ge telo maya laikai di laiba khulngakpan ha tare lom khulai kharaga konana police ki kangu amana phadina pokre haide khulngakpasing asina tumduna leiringai matamda mafam aduda police ki team ama laktuna khulngakpa tare khulai ge konana phadina pokhibane makhoi phakhiba adubu athuba matamda condition amata yauduna thadorakadabani hane telo maya laikai maira paibigi secretary Chandanina phongdorakle mahangna phongdokhibada Manipur lengaki oina security forcing laina miyambo ngapi sembidabadagi kuki terroristsingdagi miyamgi punsi amade maraiba Manipur kannanabagi dama khulngakpa ichasing tholakhibane maduna khulngakpa ichasing fajimba yaroi athuba matamda condition amata yauduna thadorakadabane maduna trabadi mama oibisingna akanba khongjang changsingani haike amaramda ngarang hariba pungpham asimaktada Thawba district ki khongjom langathelda khulngaktuna laiba khunjasing police kangu amana phanaba honabada irang thokre miyamgi irang adu control tongnaba honabada tear gas kya kapki
ꯆꯦꯔꯛꯇꯨꯗ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯅ ꯈꯨꯜꯉꯥꯛꯄ ꯅꯍꯥ ꯈꯔ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯒꯕꯔꯅꯔ ꯉꯁꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯅꯍꯥꯜ ꯅꯨꯡꯊꯤꯜ ꯗꯦꯜꯂꯤꯗ ꯆꯪꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯥꯂꯥ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯒꯕꯔꯅꯔꯅ ꯏꯝꯐꯥꯜꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯉꯁꯤ ꯑꯌꯨꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯥꯂꯥ ꯉꯔꯥꯡ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯅꯕ ꯀꯣꯜꯀꯇꯥ ꯐꯥꯎꯕ ꯂꯥꯛꯂꯝꯂꯕ ꯃꯇꯨꯡ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯄꯗꯒꯤ ꯗꯦꯜꯂꯤꯗ ꯆꯠꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤꯕꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯅꯤꯔꯛ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯉꯔꯥꯡꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯡꯅꯈ꯭ꯔꯦ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯀꯥꯕꯣ ꯇꯝꯄꯥꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯐꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯌꯥꯑꯣ ꯂꯥꯟꯃꯤꯁꯤꯡꯒꯤ ꯕꯦꯁ ꯀꯦꯝꯞ ꯑꯃꯗ KNAB ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯀꯥꯡꯕꯨꯅ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 18ꯇ ꯂꯥꯟꯗꯥꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯥꯏꯀꯩ ꯑꯅꯤꯗ ꯃꯇꯝ ꯁꯥꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤꯕ ꯑꯗꯨ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯌꯨꯛ ꯑꯃꯨꯛ ꯍꯟꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯉꯁꯤ ꯑꯌꯨꯛꯁꯨ ꯄꯥꯟꯗꯥ ꯑꯃꯗꯤ ꯅꯦꯝꯗꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯃꯇꯠ ꯑꯣꯏꯅ ꯈꯨꯠ ꯊꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯕ ꯃꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯥꯟ ꯍꯧꯔꯨꯞꯁꯤꯡꯒ KNABꯒ ꯈꯨꯠ ꯊꯣꯛꯅꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ ꯕꯤꯀꯥꯁ ꯂꯥꯈꯦꯔꯥ ꯉꯔꯥꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯣꯝꯁꯥꯏꯗ ꯂꯩꯕ ARꯒꯤ ꯁꯦꯛꯇꯔ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯃꯗꯤ ꯇꯨꯁꯣꯝꯗ ꯂꯩꯕ ꯀꯦꯝꯄꯦꯅꯤ ꯑꯣꯄꯔꯦꯇꯤꯡ ꯕꯦꯁꯇ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯧꯈꯠꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯐꯤꯚꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯑꯃꯗꯤ ꯋꯥꯔ ꯋꯤꯗꯣꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯇꯨꯡꯗ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜꯅ ꯗꯤꯄꯨꯇꯤ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯁꯟꯗꯤꯞ ꯁꯤꯡꯍꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯃꯇꯥꯡꯗ ꯄꯤꯕ ꯕ꯭ꯔꯤꯐꯤꯡꯁꯨ ꯇꯥꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ IRB ꯄꯣꯁꯇꯒꯤ ꯈꯨꯠꯂꯥꯏ ꯃꯨꯟꯈꯤꯕꯒ KCP PWGꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯉꯔꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯌꯥꯏꯔꯤꯄꯣꯛ ACꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯥꯛꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ IRB ꯄꯣꯁꯇꯒꯤ ꯈꯨꯠꯂꯥꯏ ꯃꯨꯟꯈꯤꯕ ꯑꯗꯨ KCP PWGꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕ ꯑꯗꯨ ꯂꯥꯟ ꯍꯧꯔꯨꯞ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯟ ꯍꯧꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯂꯥꯟ ꯍꯧꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫